Leimakhongda Kuki singa lambi thingjinduna nagasing chathandabagi wathongnagadauri Kangpokpidadi Kuki singi irang hobagi mami amata tade Kangpokpi district ka Imphal West district ka lonabada leiba Leimakhongda Kuki kharana MLA ahum lengak sembra yawba yaningdaba phongdoktuna khangtapta lambi thingjinduna nagasing chathandabagi wathongnagadauri Deputy Chief Minister oina wasak laukraba Nemcha Kipgen MLA LM Khokte amasung Ngursanglur Sanatebu misil ni haina lauthokladuna makoigi mitamsing maithabaga loina ngasi chu makhatana mafam khrada General Strike Chathari General Strike asigi saruk ama oina Kuki singna Leimakhongda lambi thingjinduna thambadagi nagasing chathok chasin yahan khidre social media da viral orakiba post amada tongan ba makhal gi gari tara rom da tongduna lakpa Jeliangrong furup ki myoi kuntra hena Leimakhongda panduna leire haina phongdong na rakhi makhoi konsakul lungmai gram amasung samukhul gi khunja singni Makoi Makhan village da pangthokpa on liang mai gi conference ama saruk yaruraga mayumda halakpani adubu makoi mayumda hanba yaroi lambi thingduna thamli haiduna talakpadagi mafam adudagi mamai laithoklaga chananaba sem chari post atuda liang mai gi mioi amana hai makoina asumna tawragati aikhoisu Kuki chungbu makoi gi lamda phauduna chatpa yadanaba khudaktagi lambi thingjillagani ningsingba yawadi haukiba numit kharani gi mamangda KNFP gi kangbu kharana naga gi lamda changsillaklaga Kuki len haina thajilamba amasung wedding chat thugairambadagi liang mai gi khunjasingna Kuki sing chatpa yaroi haina lambi thingba leikhi kaina thangda Kuki NP Manipur amasung United Naga Council ga yanaba amaki makhada lambi ado amukhana hangdokki bane handaki asida khana lambi thingjinabagi wathok lakpa yai hairi ngarang chu Churchanpur da Kuki na hakhrana MLA LM Khokte gi mayumda attack tawba lakhi adubo Central Force na yamna checksin na ngak senduna laikhibadagi upai leitadana hanaki atai mafam kayamarumda Kuki MLA ahum janingdaba phongdokbagi akanba khongjang changchillagasu Kangpokpidadi makhal amatagi irang thokpa ude masigi sumathakta Deputy Chief Minister Nemcha Kipgenbo ngak sengadaba Manipur Police amasung Central Force ki asowa team ama Kangpokpida changchinkhre